mayambu taramna oksabaga loinana Rosie Khuman na khurumjari. Ngasisu mayamgidamagta anoba wari ama puduna laksare. Wari asigi mamingna Eigi Apangbi Ema. Ai, Laina, noigi ima dubu asi phamda ching thiluraba jatlane. Khangdi ima bo, ai ima da mukdane hanglakige. Hoi hoi. Leikaigi sahili salabi ahal amana Laina gi yumda lagduna Laina da hayakpani. Laina thongsin mapanda haifel leptuna hairi. Ima, ima, aikhoigi asi phamda ching thilurabro. Imungdagi chawtona khumlei. Thiludrine. Ima bolai ching thiluse na haire. Hoi hoi, ima tholagi. Chawtondo cheng khara polangda haplaga putholei. Ise chatlurasi. Hoi hoi, lao lao. Nungti gaithenda chatpanina ne ainasu thilamlagani na khandaba. Lao lao, aikhoi ani thilurasi. Chawtondo mapureiba leikhidre. Chawtongi macha ahum pui, nupi ani, nupa amani. Nupi ahangi mamingna laije kawi. Yaimagi mamingna Laina kawi. Aduga atonbagi mamingna pari kawi. Chawtona kaithian karaga macha nupi ahanna pisalon sa tauraga yamna komna hingba imungni. Mama amadi masena imungi sel thungi phibam pumnamak yengkhrabanina Lainana imungi thabak ingkhang pumnamak yengsilami. Pari wakhal tare haibabu kharadi pikli. Lambi sanna sanna nupi ahalladuna chawtonda hanglei. Laina se leisabi pharakladi gyan khara tarani. Ise hanaga hairadine manghaung thiba khara phari. Adubu man hek saukrabadine mai thokpa ma hekda tawrakadoribani. Chawton leikaiduda ingtappada lanjadaba amadi kaijadabada maming chatlibani. Mahaki machanupi laijasu mamadagi tadi. Nomada mingonda kaidi. Mingongdagi hauraga wangang sangangda lamchatta pumnamak ing lawi. Minadi yamna nungsibi adubu Lainadi khara tongali. Yaima oibagi masing ama leijei. Parisu adu mangai chapmanei. Nupa wajarabasu khara moli. Mabuk ningnugali. Laina maching phatti haidunasu yamna sauganba midi natte. Adubu atopa miyoina mangonda henjilakpa yade. Chawtongi mapuroibada hiram khudimakta lamkhai amadi thamgani. Lamkhai ase henjilaktriba makhai phagani. Adubu lamkhai ado lansilaklabadi mangondagi hena sathiba mi amata leiroi. Lambi chaliba nupi ahal aduna hairei. Mapado khoktana haijilline. Mapado sune maching phatkidraba. Khangde de ise tawrise. Masimana ne kadomda thokadoribano. Ima isagi laibaktane karibu tamligaba. Mapa khoktana hanjallabani Laina ase. Chawtongi mapureibana hinglingaida hainakibani. Chawtona tamliba sigadi magi nupa asidi maching onthokna phatkidre. Adubu amaromdadi asigumba asina phaida. Makhoigumba nupa asini tasengna nupa thokpa haina hainariba asi. Leikaigi miyoisingna Lainagi mawong mataw asibu uraga hainai. Is karamba angangno ne sibo. Nupa marai ma heli. Machingna ne maching phatriba. Haimai pema maraina kalliba. Mapa ado khoktan he haijili. Lainasu makhoina ngangliba duda dum khumi. Sibo aina raw. Sauningladi saure. Khananingladi ne hekta khanare. Punaningladi punare. Nakhoigi adugumba asawba khanglaga leibagi pangangado leijade ekhoi. Aidine sawbaga henjiladine hektane loisindoini khango. Mama amadi masena Lainagi mawong asida ngangsu nganglibani. Chawtona Bema nangbu nupini haibase kawrabro. Nupi ama oirabadi khitasu no lukna chatpa tammuni nangbo. Mama na ngangliba ase Laina loksindabadi natte. Adubu maso dum khumlei. Aibu kanada kari kai kharagi ima no lukna chatlini haidanabu nonjamalasune minane ikoksida karakpani. Moigi mawong matawdo aingondadi yaroi. Mini ithakta karaktanaba khara khara sune khangalaga khangadabani. Phamallasu mina usitabagi baton tawrini haise aikhoi pabana hairamba yamna chumba wani. Macha nupi wa aduda mama na mu haire. Isa tombi uwagi makha tharaga bupatpani. Migi makha thabadine mangjaba leitabani ko. Ima migi makha ponbase pati paloi. Ado mangjabadi yamna lei. Migi makhada sum polaga leiradine aikhoise miyoiba ama oibagine ijat ado moine ikai khumnaroi. Mi haise khara khara so khanganba hongnagadabane. Angaubi ijat po miga saunaraga miga khatnaraga tanba hongnabro. Aikhoidane landraga loire.
ꯂꯥꯟꯗꯕ ꯑꯩꯈꯣꯏꯗꯅꯦ ꯂꯥꯜꯂꯛꯏꯕ ꯃꯈꯣꯏ ꯑꯗꯨꯁꯨꯅꯦ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯁꯣꯔꯅꯅꯦ ꯆꯩꯔꯥꯛ ꯄꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯩꯅꯥ ꯃꯃꯥꯒꯤ ꯋꯥꯁꯤꯡ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯤ꯫ ꯂꯩꯅꯥꯁꯨ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯈꯔ ꯃꯈꯩꯗꯤ ꯍꯜꯂꯤ꯫ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯃꯥꯒ ꯃꯆꯦꯒꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯕ ꯄꯥꯝꯗꯦ꯫ ꯀꯩꯊꯦꯜꯗꯅꯤ ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒꯤ ꯃꯤ ꯈꯔ ꯑꯗꯨꯛ ꯂꯠꯂꯤ꯫ ꯃꯤ ꯂꯠꯂꯤꯉꯩꯒꯤ ꯇꯟꯖꯥ ꯑꯗꯨꯗ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯌꯥꯝ ꯑꯗꯣ ꯃꯆꯤ ꯄꯨꯟꯁꯤꯟꯅꯗꯨꯅ ꯃꯍꯩ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯆꯥꯎꯇꯣꯟꯁꯨ ꯀꯩꯊꯦꯜꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯀ ꯅꯛꯅꯕ ꯄꯣꯠꯐꯝ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯈꯔ ꯑꯗꯨꯁꯨ ꯄꯨꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦꯅꯦ, ꯐꯠꯇꯕ ꯊꯕꯛꯇꯣ ꯇꯧꯔꯒ ꯃꯉꯣꯟꯗ ꯅꯨꯡꯉꯥꯏꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯃꯤ ꯃꯌꯥꯝꯅ ꯑꯀꯤ ꯑꯈꯪ ꯅꯪꯂꯕ ꯃꯑꯣꯡꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅꯅꯦ ꯑꯃꯨꯛꯇꯪ ꯐꯥꯕ ꯃꯇꯝꯗꯗꯤ ꯃꯥ ꯁꯤꯅꯤ, ꯃꯌꯥꯝ ꯆꯪꯗꯅꯅꯦ ꯐꯨꯕꯤꯕꯗ ꯁꯤꯅꯤ ꯈꯪꯗ꯭ꯔꯤꯌꯦ ꯃꯥ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯃꯥꯒꯤ ꯌꯦꯅꯈꯥꯔꯣꯝ ꯊꯪꯕ ꯂꯩꯔꯛ ꯃꯆꯥ ꯑꯗꯨꯗꯤꯅꯦ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯑꯕꯗꯤ ꯃꯤ ꯑꯃꯠꯇ ꯎꯒꯦ ꯐꯪꯗ꯭ꯔꯦ꯫ ꯑꯩꯗꯤꯅꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯆꯠꯄ ꯐꯥꯎꯕ ꯏꯊꯟꯗ ꯆꯠꯀꯗꯧꯕ ꯑꯣꯏꯔꯗꯤꯅꯦ ꯀꯤꯕꯒꯤ ꯂꯝꯕꯤꯗꯣ ꯀꯣꯏꯔꯒ ꯑꯣꯏꯅ ꯆꯠꯂꯕꯅꯤ꯫ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯕꯗꯨꯕꯨ ꯃꯉꯣꯟꯗ ꯀꯔꯤ ꯇꯣꯡꯖꯕ ꯂꯩꯕꯖꯥꯠꯅꯣꯅꯦ? ꯀꯩꯗꯕꯨ ꯅꯨꯡꯉꯥꯏꯔꯤꯅꯣ ꯈꯪꯗꯦ꯫ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯗꯣ ꯀꯩ ꯍꯔꯥꯎꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯃꯤ ꯃꯃꯤꯡ ꯄꯟꯗ꯭ꯔꯕꯁꯨ ꯆꯥꯎꯇꯣꯟꯅ ꯈꯪꯉꯤ꯫ ꯆꯥꯎꯇꯣꯟꯅ ꯂꯩꯔꯤꯕ ꯊꯣꯡꯒꯥꯜ ꯑꯗꯨꯗꯒꯤ ꯊꯣꯡꯒꯥꯜ ꯑꯃꯅꯤ ꯀꯥꯜꯂꯒ ꯃꯆꯥ ꯃꯁꯨ ꯀꯅꯥꯃꯠꯇ ꯂꯩꯇ꯭ꯔꯕꯤ, ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯇ꯭ꯔꯕꯤ, ꯁꯅꯥꯍꯟꯕꯤ ꯀꯧꯕꯤ ꯆꯍꯤ ꯈꯔ ꯂꯩꯁꯤꯜꯂꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯑꯁꯦ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯃꯥꯏꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛ ꯂꯥꯏ ꯇꯤꯟ ꯁꯥꯟꯅꯩ ꯍꯥꯏꯕ ꯑꯁꯦ ꯃꯃꯥꯡꯊꯛꯇ ꯅꯤꯡꯐꯨꯡ ꯈꯔ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯐꯣꯡꯅ ꯁꯅꯥꯍꯟꯕꯤꯗꯣ ꯃꯅꯤꯡꯂꯣꯝꯗ ꯂꯩꯕ ꯂꯩꯔꯛ ꯃꯆꯥ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌా ꯑꯃ ꯑꯀꯤ ꯑꯈꯪ ꯅꯪꯂꯤ꯫ ꯃꯐꯝ ꯃꯇꯝ ꯆꯥꯗꯅ ꯆꯠꯂꯨꯕ ꯈꯔ ꯑꯃꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯥꯏꯀꯠꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯑꯁꯦ ꯆꯥꯎꯇꯣꯟꯅ ꯇꯥꯕ ꯈꯛꯇꯃꯛ ꯇꯥꯏ, ꯑꯍꯦꯟꯕ ꯋꯥꯔꯤ ꯌꯥꯎꯁꯤꯜꯂꯨꯗꯦ꯫ ꯏꯕꯦꯝꯃ, ꯃꯥꯒꯤꯅꯦ ꯋꯥꯔꯤꯒ ꯁꯥꯟꯅꯒꯨꯝꯁꯤ꯫ ꯐꯠꯇꯕ ꯃꯤꯒꯤꯅꯦ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯩꯈꯣꯏꯗ ꯑꯃꯨꯛꯅꯦ ꯑꯣꯟꯁꯤꯜꯂꯛꯑꯕꯗꯤ ꯑꯩꯈꯣꯏ ꯏꯁꯥ ꯋꯥꯔꯒꯅꯦ ꯇꯣꯛꯅꯕꯅꯤ꯫ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯍꯦꯔꯥꯏꯅꯦ, ꯃꯥꯅ ꯍꯦꯛꯇ ꯄꯪꯇꯧꯗ ꯇꯧꯕ ꯌꯥꯕ꯭ꯔꯣ? ꯍꯦꯟꯖꯤꯜꯂꯛꯑꯗꯤꯅꯦ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯅ ꯃꯄꯨꯟꯁꯤꯒꯤꯅꯦ ꯑꯃꯨꯛ ꯍꯟꯅꯅꯦ ꯇꯧꯗꯅꯅꯕ ꯋꯥꯔꯛꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯃꯤꯁꯦ ꯏꯒꯨꯜ ꯑꯃꯨꯛꯇꯗꯤ ꯈꯪꯍꯟꯒꯦ ꯍꯥꯏꯗꯅꯅꯦ ꯉꯥꯏꯔꯤꯕꯅꯤ꯫ ꯇꯟꯖꯥ ꯑꯃ ꯏꯆꯥ ꯆꯥꯗꯕꯁꯤꯗ ꯇꯧꯔꯤꯕꯅꯤ꯫ ꯈꯤꯇꯪ ꯑꯍꯜ ꯑꯣꯏꯔꯞ ꯇꯧꯔꯕꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯦ, ꯉꯥꯏꯈꯣꯅꯦ ꯏꯕꯦꯝꯃ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯥꯒꯤꯅꯦ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯩꯕ ꯅꯠꯇꯦꯅꯦ꯫ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯈꯔꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯝꯒꯅꯤ꯫ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯈꯣꯏꯅ ꯇꯥꯔꯗꯤꯅꯦ ꯃꯁꯥꯗ ꯍꯦꯛꯇ ꯌꯧꯈꯤꯗꯧꯔꯤꯕꯅꯤ꯫ ꯃꯈꯣꯏꯗꯤ ꯐꯠꯇꯕꯒꯤ ꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯐꯠꯇ꯭ꯔꯕ ꯃꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯅꯦ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯔꯤ ꯄꯣꯠꯅꯤ꯫ ꯃꯈꯣꯏꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤꯅꯦ ꯌꯥꯔꯤꯕ ꯃꯈꯩꯅꯦ ꯂꯥꯞꯊꯣꯛꯅ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯑꯐꯕ ꯃꯔꯤ ꯑꯣꯏꯒꯦꯔꯥ ꯐꯠꯇꯕ ꯃꯔꯤ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯅꯛꯅ ꯂꯣꯏꯅꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯦ ꯊꯥꯗꯣꯛꯀꯗꯕꯅꯤꯀꯣ꯫ ꯏꯅꯦꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨꯗꯤꯅꯦ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯅꯦ, ꯑꯩꯈꯣꯏꯗꯗꯤ ꯂꯩꯊꯣꯛꯂꯒ ꯂꯩꯔꯅꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯅꯤ, ꯃꯤ ꯍꯥꯏꯁꯤꯗꯤ ꯃꯤꯅꯤ꯫ ꯑꯩꯈꯣꯏ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤꯒꯤ ꯑꯃꯗꯅꯦ ꯑꯃꯨꯛ ꯇꯧꯔꯗꯤ ꯑꯗꯨꯅ ꯃꯇꯨꯡ ꯋꯥꯗꯅꯕꯅꯦ ꯃꯈꯣꯏꯒꯨꯝꯕ ꯃꯤ ꯃꯈꯜ ꯑꯁꯤꯗꯤꯅꯦ ꯊꯤꯛ ꯇꯧꯒꯗꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯅꯥꯍꯟꯕꯤ ꯈꯔ ꯂꯥꯞꯅ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯃꯈꯣꯏ ꯇꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯣ ꯒꯝ ꯊꯥꯡꯗꯨꯅ ꯄꯣꯠ ꯌꯣꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯍꯩ, ꯌꯥꯔꯦ ꯏꯕꯦꯝꯃ, ꯇꯣꯛꯑꯣ, ꯑꯁꯣꯝꯗ ꯂꯥꯛꯑꯦ꯫ ꯃꯈꯣꯏꯁꯨ ꯁꯥꯟꯅꯔꯝꯕ ꯋꯥꯔꯤ ꯑꯗꯣ ꯂꯦꯞꯄꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯨꯛ ꯇꯧꯔꯒ ꯂꯩꯔꯤ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯇꯨꯅ ꯉꯁꯥꯏ ꯃꯈꯩ ꯃꯆꯤꯟ ꯌꯥꯝꯅ ꯀꯟꯕ ꯃꯧ ꯑꯗꯨꯒꯤ ꯄꯣꯠꯐꯝ ꯑꯗꯨꯗ ꯈꯥꯎ ꯑꯗꯣ ꯅꯥꯀꯟꯗ ꯊꯝꯂꯒ ꯐꯝꯊꯔꯛꯏ꯫ ꯂꯩꯋꯥ ꯑꯍꯨꯝ ꯁꯥꯔꯒ ꯄꯌꯥꯅ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯃ ꯄꯥꯏꯈꯠꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯗ ꯍꯪꯂꯛꯏ, ꯏꯕꯦꯝꯃ, ꯂꯩꯋꯥꯁꯦ ꯃꯄꯨꯜ ꯑꯃ ꯂꯧꯈ꯭ꯔꯒꯦ꯫ ꯅꯨꯄꯤ ꯑꯗꯣ ꯍꯣꯏ ꯏꯅꯦ ꯍꯥꯏꯗꯨꯅ ꯂꯩꯋꯥ ꯑꯗꯣ ꯌꯣꯟꯈ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤꯁꯨ ꯄꯣꯠ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯆꯠꯈ꯭ꯔꯕꯁꯨ ꯋꯥꯔꯤ ꯑꯗꯣ ꯑꯃꯨꯛ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯀꯩꯊꯦꯜꯗ ꯃꯤ ꯂꯥꯛꯄ ꯍꯧꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯑꯃꯨꯛ ꯃꯥꯒꯤ ꯊꯣꯛꯄ ꯄꯣꯠ ꯌꯣꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄꯗ ꯆꯥꯎꯇꯣꯟ ꯄꯣꯠ ꯌꯣꯟꯕ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯅꯥꯛꯇ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯎꯇꯣꯟ, ꯅꯪꯕꯨ ꯂꯣꯏꯁꯤꯜꯂꯕ꯭ꯔꯣ? ꯉꯥꯏꯍꯥꯛ ꯂꯩꯌꯨꯅꯦ, ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯄꯨꯂꯞ ꯆꯠꯂꯁꯦ꯫ ꯏꯆꯦ, ꯑꯩ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯑꯩ ꯍꯥꯟꯅ ꯈꯤꯇꯪ ꯉꯟꯅ ꯆꯠꯂꯝꯂꯒꯦ꯫ ꯍꯣꯏ, ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤꯅ ꯉꯟꯇꯥꯅ ꯍꯦꯛ ꯍꯜꯂꯣ꯫
ꯑꯗꯨꯒꯅꯦ ꯌꯨꯝꯗ ꯆꯠꯂꯒ ꯐꯖꯅ ꯄꯣꯊꯥꯔꯨꯔꯣ꯫ ꯍꯣꯏ ꯏꯆꯦ꯫ ꯆꯥꯎꯇꯣꯟꯗꯣ ꯃꯥꯒ ꯂꯝꯕꯤ ꯄꯨꯟꯕ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯄꯣꯛꯐꯝ ꯐꯝꯕꯤ ꯈꯔꯒ ꯅꯍꯥꯟ ꯃꯈꯩꯗꯤ ꯄꯨꯟꯅ ꯍꯦꯛ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯁꯥ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯃꯌꯨꯝꯗ ꯉꯟꯇꯥꯅ ꯍꯜꯂꯒ ꯄꯣꯊꯥꯒꯦ ꯈꯟꯕ ꯃꯔꯝꯅ ꯃꯊꯟꯇ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯊꯟꯇ ꯃꯥꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯆꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯆꯠꯇꯨꯅ ꯂꯥꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯟꯗꯒꯤ ꯆꯥꯎꯇꯣꯟꯒꯤ ꯃꯤꯡ ꯀꯧꯔꯛꯏ꯫ "ꯍꯩ ꯆꯥꯎꯇꯣꯟ, ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯣ!" ꯆꯥꯎꯇꯣꯟꯗꯨ ꯃꯇꯨꯡ ꯍꯥꯏꯐꯦꯠ ꯑꯣꯟꯊꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯁꯥ ꯑꯗꯣ ꯏꯔꯨꯝ ꯂꯨꯝꯕ ꯃꯈꯩ ꯆꯦꯟꯆꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ꯫ "ꯏꯅꯦ." ꯁꯅꯥꯍꯟꯕꯤꯁꯨ ꯆꯥꯎꯇꯣꯟꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯂꯦꯞꯂꯗꯨꯅ, "ꯑꯩꯁꯦ ꯑꯁꯤꯗ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ. ꯅꯪ ꯃꯥꯟꯕꯗꯨꯗꯅꯦ ꯅꯪꯒ ꯄꯨꯂꯞ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯗꯅ ꯆꯦꯜꯂꯛꯏꯕꯅꯤ." "ꯀꯔꯤ ꯇꯧꯕꯒꯤ ꯆꯦꯜꯂꯛꯏꯅꯣ? ꯇꯞꯅ ꯑꯗꯨꯝ ꯂꯥꯛꯄꯁꯨ ꯌꯥꯕꯗꯨꯕꯣ?" ꯃꯈꯣꯏ ꯑꯅꯤꯁꯨ ꯂꯝꯕꯤ ꯑꯗꯣ ꯆꯠꯄ ꯍꯧꯋꯤ꯫ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯏ, "ꯀꯩꯅꯣ ꯉꯁꯤꯗꯤ ꯈꯔ ꯉꯟꯕ ꯃꯥꯜꯂꯤꯗ. ꯑꯇꯩ ꯃꯈꯩꯗꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯦ?" "ꯑꯇꯩ ꯃꯈꯩꯗꯤꯅꯦ ꯂꯩꯍꯧꯔꯤꯌꯦ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ. ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯕ." "ꯍꯥ, ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ? ꯀꯩꯒꯤꯅꯣꯅꯦ? ꯅꯁꯥꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯪꯕꯣ?" "ꯈꯪꯗꯦ ꯏꯅꯦ, ꯏꯁꯥꯁꯦ ꯅꯥꯔꯛꯂꯝꯗꯥꯏꯒꯤ ꯏꯅꯝ ꯅꯝꯃꯤ ꯏꯅꯦ." "ꯏꯆꯦ, ꯅꯥꯍꯟꯒꯅꯨ. ꯁꯦꯟ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯅꯅꯦ ꯆꯥꯕ ꯊꯛꯄ ꯃꯇꯝ ꯆꯥꯗ꯭ꯔꯕꯗꯤ ꯅꯥꯔꯛꯀꯅꯤꯀꯣ, ꯅꯥꯍꯟꯒꯅꯨ." "ꯍꯣꯏ ꯏꯅꯦ, ꯑꯗꯨꯁꯨ ꯆꯨꯝꯃꯤ." "ꯆꯥꯎꯇꯣꯟ, ꯏꯅꯦ ꯋꯥ ꯑꯃ ꯍꯪꯒꯦ, ꯅꯪ ꯁꯦꯡꯅꯗꯤ ꯍꯥꯏꯌꯨꯀꯣ." "ꯀꯩ ꯋꯥꯅꯣ ꯏꯅꯦ?" "ꯉꯁꯥꯏ ꯑꯩꯅ ꯂꯩꯋꯥ ꯂꯩꯕ ꯅꯨꯄꯤ ꯑꯗꯨꯅ ꯉꯥꯡꯂꯤꯕꯗꯨ ꯀꯩꯅꯣ? ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯂꯦꯞꯈꯤ. ꯅꯣꯏꯕꯨ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯒꯦꯅꯦ?" ꯆꯥꯎꯇꯣꯟꯁꯨ ꯏꯉꯛꯉꯛꯏ꯫ ꯃꯥꯗꯤ ꯇꯁꯦꯡꯅ ꯑꯁꯤꯒꯨꯝꯕꯒꯤ ꯃꯇꯥꯡ ꯑꯁꯤ ꯌꯥꯎꯅꯤꯡꯗꯦ. ꯌꯥꯝꯅ ꯆꯝꯅ ꯍꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯥꯟꯅꯈ꯭ꯔꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯗꯣ ꯍꯥꯏꯗꯣꯛꯂꯕꯗꯤ ꯋꯥ ꯊꯣꯛꯂꯅꯤ ꯈꯟꯕꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯍꯥꯏꯖꯤꯜꯂꯛꯂꯤ꯫ "ꯏꯅꯦ, ꯍꯧꯖꯤꯛꯀꯥꯟꯁꯦ ꯀꯩꯊꯦꯜꯅꯦꯅ ꯃꯤꯅ ꯊꯣꯛꯇ꯭ꯔꯤꯕ, ꯄꯣꯠ ꯇꯤꯛꯄꯅ ꯋꯥꯔꯤꯕ. ꯍꯧꯖꯤꯛꯇꯤ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯇꯝꯅꯤꯗꯣ. ꯃꯥꯒꯤ ꯏꯃꯨꯡꯁꯤꯡ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯑꯩ ꯋꯥꯔꯦ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯅꯤ ꯏꯅꯦ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ?" ꯁꯅꯥꯍꯟꯕꯤꯗꯨ ꯀꯩꯁꯨ ꯍꯥꯏꯔꯛꯇ꯭ꯔꯦ꯫ "ꯆꯥꯎꯇꯣꯟ, ꯅꯪꯒꯤ ꯅꯆꯥꯗꯣ 3 ꯅꯠꯇ꯭ꯔꯥ?" "ꯃꯥꯅꯦ ꯏꯅꯦ, ꯅꯨꯄꯥꯗꯨꯅ ꯑꯇꯣꯝꯕꯅꯤ." ꯁꯅꯥꯍꯟꯕꯤꯗꯨ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯅꯣꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯆꯥꯎꯇꯣꯟꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯦ꯫ "ꯏꯅꯦ, ꯋꯥꯔꯤꯗ ꯌꯨꯝ ꯌꯧꯕꯒ ꯈꯪꯍꯧꯗ꯭ꯔꯦ. ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦꯀꯣ." "ꯍꯣꯏ, ꯆꯪꯉꯣ. ꯅꯆꯥ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤꯅꯅꯦ ꯅꯨꯡꯉꯥꯏꯖꯔꯝꯒꯅꯤꯗ ꯅꯪꯗꯤ." "ꯍꯣꯏ ꯏꯅꯦ, ꯑꯗꯨꯗꯤ ꯏꯅꯦ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦꯀꯣ." "ꯂꯩꯍꯧꯔꯣ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯇꯣꯟꯁꯨ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ "ꯊꯨꯠ ꯂꯥꯎꯕ ꯃꯥꯅꯁꯨ ꯑꯩꯕꯨꯁꯨ ꯍꯨꯟꯕꯒꯁꯨ ꯁꯥꯔꯤꯌꯦ. ꯑꯩꯅ ꯈꯪꯂꯣꯏ ꯍꯥꯏꯗꯅ ꯈꯜꯂꯤ ꯃꯥꯜꯂꯤꯅꯦ." ꯑꯁꯤ ꯍꯥꯏꯔꯒ ꯆꯥꯎꯇꯣꯟꯗ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯆꯥꯎꯇꯣꯟꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯔꯒ ꯁꯅꯥꯍꯟꯕꯤꯅ ꯈꯜꯂꯤ, "ꯑꯣꯟꯊꯣꯛꯅ ꯇꯞꯄꯤꯗ. ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯨ ꯉꯝꯗꯕ ꯃꯥꯅ ꯃꯌꯨꯝ ꯄꯥꯜꯂꯤꯕ ꯑꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯍꯩꯅ ꯄꯥꯟꯈ꯭ꯔꯦꯃꯤ. ꯑꯗꯨꯁꯨ ꯃꯆꯥ 3 ꯌꯣꯛꯂꯒ. ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯄꯪꯆꯥꯎ ꯆꯥꯎꯗ꯭ꯔꯤꯕꯅꯤꯅꯦ." ꯈꯟꯅ ꯃꯥꯁꯨ ꯃꯌꯨꯝꯗ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯆꯥꯎꯇꯣꯟꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯆꯥꯅꯨꯄꯤ 2ꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯖꯅ, "ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯟꯖꯤꯜꯂꯛꯏꯗ." "ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯁꯥꯁꯦ ꯈꯔ ꯋꯥꯔꯕ. ꯑꯗꯨꯒꯤꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦ ꯍꯥꯏꯗꯅ ꯂꯥꯛꯑꯕꯅꯤ." ꯂꯩꯅꯥꯅ ꯍꯪꯂꯛꯏ꯫ "ꯃꯝꯁꯤꯜꯂꯛꯄ ꯀꯥꯟꯁꯤꯗ ꯅꯊꯟꯇ ꯂꯥꯛꯏꯔꯣ ꯏꯃꯥ, ꯀꯩꯊꯦꯜꯗꯒꯤ?" "ꯃꯇꯦꯛ ꯑꯃꯕꯨꯗꯤꯅꯦ ꯏꯊꯟꯇ ꯂꯥꯛꯏ. ꯑꯁ꯭ꯋꯥꯏꯗꯒꯤꯅꯦ ꯅꯕꯣꯛ ꯁꯅꯥꯍꯟꯕꯤꯗꯣ ꯊꯦꯡꯅꯕꯗꯒꯤ ꯃꯥꯒ ꯑꯃꯨꯛ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯅꯤ." "ꯀꯔꯤ ꯌꯦꯟꯁꯥꯡ ꯊꯣꯡꯉꯤꯅꯣ ꯅꯣꯏꯒꯤꯗꯨꯕꯣ?" "ꯏꯔꯣꯟꯒꯦ ꯇꯧꯕꯅꯤ ꯏꯃꯥ." "ꯍꯣꯏ, ꯂꯣꯏꯁꯟꯃꯤꯟꯅꯔꯣ. ꯏꯃꯥ ꯏꯁꯥꯁꯦ ꯉꯥꯏꯍꯥꯛꯇ ꯍꯤꯞꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯥꯎꯇꯣꯟꯗꯣ ꯐꯃꯨꯡ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯃꯥ ꯆꯪꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯅꯥꯅ ꯆꯥꯛ ꯊꯣꯡꯅ ꯃꯆꯦꯗ ꯋꯥ ꯍꯥꯏꯔꯛꯏ꯫ "ꯏꯆꯦ, ꯅꯪ ꯄꯥꯎ ꯑꯃ ꯇꯥꯖꯕ꯭ꯔꯣ?" "ꯀꯩ ꯄꯥꯎꯅꯣ?" ꯂꯩꯅꯥ ꯃꯁꯥ ꯄꯨꯝꯕ ꯑꯗꯣ ꯃꯆꯦꯗ ꯄꯨꯂꯞ ꯑꯣꯟꯁꯤꯜꯂꯒ ꯃꯈꯣꯜ ꯑꯗꯣ ꯈꯤꯇꯪ ꯄꯤꯛꯇꯛꯅ ꯍꯥꯏꯔꯛꯏ꯫ "ꯏꯕꯣꯛ ꯁꯅꯥꯍꯟꯕꯤꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯅꯪ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ." "ꯑꯁ, ꯂꯩꯅꯥ, ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯥꯎꯔꯨꯅꯨꯗ." "ꯌꯥꯎꯕꯒꯤ ꯋꯥ ꯅꯠꯇꯤꯌꯦ. ꯃꯣꯏꯒꯤꯅꯦ ꯃꯅꯤꯡ ꯊꯪꯕ ꯂꯩꯔꯛꯇꯨꯗꯅꯦ ꯃꯤ ꯑꯃꯠꯇ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯁꯤꯅꯤ." "ꯑꯗꯨꯕꯨ ꯅꯪꯕꯨ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯔꯕꯣ?" "ꯃꯥꯅ ꯑꯍꯤꯡꯗ ꯂꯥꯏ ꯁꯥꯟꯅꯕꯗꯨꯕꯨ ꯑꯩꯅ ꯂꯨꯝꯃꯒ ꯌꯦꯡꯉꯨꯗ꯭ꯔꯣ? ꯀꯩ ꯋꯥꯅꯣ ꯈꯪꯗꯦꯃꯤ." "ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯅꯪꯅ ꯅꯃꯤꯠꯅ ꯅꯈꯣꯡꯅ ꯎꯗ꯭ꯔꯕ ꯋꯥꯗꯨꯗꯤꯅꯦ ꯍꯦꯛꯇ ꯉꯥꯡꯒꯅꯨ ꯍꯥꯏꯕ."
ꯑꯇꯣꯞꯄꯗ ꯍꯥꯏꯕ ꯅꯠꯇꯦ, ꯏꯆꯦꯗ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯑꯃꯨꯛ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯃꯊꯟꯇ ꯁꯣꯜꯂꯤ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯂꯣꯏꯅ ꯈꯪꯅꯔꯒ ꯂꯩꯔꯕ ꯋꯥꯁꯤꯕꯨ ꯑꯃꯨꯛ ꯃꯤꯠꯅ ꯎꯕ ꯎꯗꯕ ꯍꯥꯏꯕ ꯑꯃ ꯇꯧꯔꯒ ꯂꯩꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯁꯨ ꯆꯥꯛꯇꯣ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯛ ꯂꯣꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯑꯗꯨ ꯆꯥꯃꯤꯟꯅꯔꯒ ꯄꯣꯊꯥꯅꯈ꯭ꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯣꯝꯗ ꯁꯅꯥꯍꯟꯕꯤ ꯑꯗꯣ ꯌꯥꯡꯀꯣꯛ ꯎꯆꯥꯟ ꯃꯩ ꯊꯥꯕꯗꯒꯤ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯃꯃꯥꯡ ꯑꯗꯨꯗ ꯊꯝꯃꯤ, ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯃ ꯃꯈꯨꯠꯅ ꯄꯥꯏꯔꯒ ꯂꯩꯔꯤ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯝꯂꯒ ꯂꯥꯏꯔꯤꯛ ꯑꯗꯣ ꯄꯥꯕ ꯂꯣꯏꯁꯤꯜꯂꯒ ꯈꯨꯝꯖꯤꯜꯂꯒ ꯅꯥꯀꯟꯗ ꯊꯝꯃꯤ꯫ ꯏꯁ, ꯀꯅꯥꯗ ꯄꯥꯜꯍꯟꯅꯤ? ꯁꯤꯗꯤ ꯀꯅꯥꯗ ꯆꯥꯡꯌꯦꯡ ꯇꯧꯅꯤ? ꯀꯅꯥꯗ ꯇꯧꯅꯤ ꯁꯤꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝ ꯈꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯣ ꯋꯥꯈꯜꯗ ꯆꯥꯎꯇꯣꯟꯕꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯑꯇꯩꯗꯤ ꯀꯩꯊꯦꯜꯗ ꯂꯩꯍꯧꯔꯤ ꯏꯅꯦ꯫ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯕ, ꯑꯗꯨꯒꯤ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯒꯦ ꯍꯥꯏꯗꯅ ꯑꯩꯅ ꯍꯥꯟꯅ ꯂꯥꯛꯑꯕ꯫ ꯋꯥꯐꯝ ꯑꯁꯦ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯁꯤꯗꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯅꯣꯛꯂꯛꯏ꯫ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯂꯥꯏ ꯐꯗꯤꯕꯤ ꯑꯗꯣ ꯄꯥꯏꯈꯠꯂꯒ ꯂꯥꯏꯁꯣꯟ ꯈꯔ ꯁꯣꯟꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗꯅꯤ ꯆꯥꯎꯇꯣꯟ ꯑꯗꯣ ꯍꯧꯒꯠꯂꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯣ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯇꯦꯡꯂꯤ ꯌꯥꯡꯂꯤꯔꯒ ꯃꯆꯤꯟꯗ ꯁꯣꯜꯂꯤ꯫ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦꯅꯦ ꯏꯁꯥꯁꯤꯁꯨ꯫ ꯑꯃꯨꯛ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯂꯩꯅꯥꯅ ꯍꯪꯂꯛꯏ꯫ ꯏꯃꯥ, ꯏꯁꯥ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯀꯩꯅꯣ ꯏꯁꯥꯁꯦ ꯏꯔꯨꯝ ꯂꯨꯝꯕꯒꯤ ꯃꯑꯣꯡꯗ ꯑꯃ ꯇꯧꯕ? ꯏꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯉꯁꯤꯗꯤ ꯄꯣꯊꯥꯔꯣ, ꯀꯩꯊꯦꯜꯗ ꯆꯠꯂꯨꯔꯅꯨꯋꯣ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯉꯔꯥꯡꯅꯦ ꯌꯥꯍꯤꯞ ꯈꯔ ꯊꯤꯕꯒꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯊꯕꯛ ꯏꯪꯈꯥꯡꯗꯣ ꯂꯣꯏꯁꯜꯂꯣ, ꯑꯩ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯇꯧꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯁꯥ ꯑꯗꯣ ꯈꯔ ꯇꯦꯡꯂꯤ ꯌꯥꯡꯂꯤꯔꯒ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯇꯣꯟ ꯀꯩꯊꯦꯜ ꯆꯠꯄꯒꯤꯗꯃꯛꯇ ꯑꯃꯨꯛ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ꯫ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯁꯅꯥꯍꯟꯕꯤꯒ ꯃꯥꯌꯣꯛꯅꯔꯦ꯫ ꯆꯥꯎꯇꯣꯟ, ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯀꯗꯧꯔꯕ꯭ꯔꯣ? ꯑꯧ ꯏꯅꯦ, ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯍꯩꯃꯥ, ꯅꯪꯕꯨ ꯉꯔꯥꯡ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯍꯥꯏꯕꯗꯨꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯕꯣ? ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯏꯅꯦ꯫ ꯌꯥꯍꯤꯞ ꯊꯤꯕꯒꯤꯔ ꯀꯩꯅꯣ ꯏꯁꯥꯁꯦ ꯏꯔꯨꯝ ꯂꯨꯝꯕꯒꯤ ꯃꯑꯣꯡꯗꯤ ꯇꯧꯏ꯫ ꯍꯣꯏ, ꯑꯗꯨꯗꯤꯅꯦ ꯏꯅꯦꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯅꯦ꯫ ꯆꯥꯎꯇꯣꯟꯗꯤ ꯀꯔꯤꯁꯨ ꯈꯪꯗꯕꯅꯤꯅ ꯑꯁꯨꯝ ꯂꯥꯛꯏ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯊꯣꯡꯒꯥꯟ ꯌꯧꯔꯛꯄꯗ ꯂꯥꯞꯅ ꯆꯠꯈꯤꯕ ꯆꯥꯎꯇꯣꯟꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯅꯣꯛꯂꯛꯏ꯫ ꯃꯥꯁꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯄ ꯑꯗꯨꯗ ꯆꯥꯎꯇꯣꯟ ꯑꯗꯣ ꯃꯁꯥꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩꯗꯤ ꯃꯁꯥ ꯇꯃꯛ ꯂꯨꯝꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯃꯔꯛ ꯃꯔꯛꯇ ꯃꯀꯣꯛ ꯉꯥꯎꯁꯤꯜꯂꯛꯂꯤ꯫ ꯆꯥꯎꯇꯣꯟ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯍꯪꯂꯛꯄꯅꯤ꯫ ꯆꯥꯎꯇꯣꯟꯁꯨ ꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯈꯨꯝꯃꯤ꯫ ꯀꯣꯛꯁꯦ ꯑꯃꯨꯛ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯏ ꯏꯆꯦ꯫ ꯍꯩꯃꯥ, ꯅꯁꯥꯗꯣ ꯉꯝꯗ꯭ꯔꯗꯤ ꯅꯪꯕꯨ ꯌꯨꯝꯗ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔో? ꯍꯧꯒꯠꯂꯣ, ꯉꯁꯤꯗꯤꯅꯦ ꯌꯨꯝꯗ ꯄꯣꯊꯥꯔꯨꯔꯣ꯫ ꯉꯔꯥꯡꯗꯒꯤꯅꯦ ꯅꯪꯅ ꯅꯁꯥ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯤꯁꯦ꯫ ꯏꯕꯦꯝꯃ, ꯁꯦꯟꯁꯤꯗꯤꯅꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯇꯥꯟꯕ ꯌꯥꯏꯗꯣ꯫ ꯗꯤꯍꯦꯅꯅꯦ ꯃꯔꯨꯅꯤꯀꯣ꯫ ꯗꯤꯍꯦ ꯃꯥꯅꯕꯨ ꯐꯠꯇ꯭ꯔꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒ ꯇꯧꯗꯨꯅ ꯆꯥꯎꯇꯣꯟ ꯃꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ꯫ ꯅꯪꯕꯨ ꯇꯥꯅ ꯆꯠꯄ ꯉꯝꯒꯗꯧꯔꯤꯕ꯭ꯔꯣ? ꯉꯝꯅꯤꯗ ꯏꯆꯦ꯫ ꯏꯆꯦ, ꯑꯩ ꯄꯣꯠꯁꯤꯡꯁꯦ ꯑꯉꯥꯡ ꯊꯥꯔꯒ ꯂꯧꯔꯁꯨ ꯂꯧꯍꯜꯂꯒꯦ꯫ ꯏꯆꯦ ꯍꯣꯏꯅꯦ ꯉꯥꯏꯍꯥꯛ ꯁꯪꯕꯤꯔꯝꯃꯣ꯫ ꯍꯣꯏꯅꯦ, ꯄꯣꯠꯁꯤꯕꯨꯗꯤꯅꯦ ꯁꯪꯂꯝꯂꯒꯦ꯫ ꯑꯗꯣ ꯅꯪꯕꯨ ꯌꯧꯅꯕ ꯆꯠꯄ ꯉꯝꯗꯧꯔꯤꯕꯔꯥ ꯍꯥꯏꯕꯅꯤꯅꯦ꯫ ꯉꯝꯅꯤꯗ ꯏꯆꯦ, ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ꯫ ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯍꯣꯏ, ꯆꯠꯂꯣ꯫ ꯆꯥꯎꯇꯣꯟ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯌꯨꯝ ꯌꯧꯕ ꯑꯗꯨ ꯐꯥꯎꯕꯗ ꯃꯀꯣꯛ ꯑꯗꯣ ꯉꯥꯎꯕꯅ ꯆꯥꯎꯇꯣꯟ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯅꯠꯇ꯭ꯔꯒ ꯐꯝꯂꯒ ꯂꯩꯕꯁꯨ ꯌꯥꯎꯏ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯅ ꯂꯥꯛꯄ ꯑꯗꯨ ꯎꯕꯗ ꯐꯤ ꯁꯥꯔꯝꯕꯤ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯆꯥꯎꯇꯣꯟ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀꯥꯈꯠꯂꯤ꯫ ꯃꯀꯣꯛꯇꯣ ꯈꯖꯤꯛ ꯉꯥꯎꯕꯅ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯄꯥꯏꯔꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯂꯩꯔꯒ ꯆꯥꯎꯇꯣꯟ ꯏꯃꯨꯡꯗ ꯇꯞꯅ ꯆꯪꯕ ꯍꯧꯏ꯫ ꯃꯆꯥꯅꯨꯄꯤꯗ ꯋꯥꯁꯨ ꯍꯥꯏꯔꯤ꯫ ꯀꯣꯛꯁꯦ ꯉꯥꯎꯕꯗꯒꯤꯅꯦ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯔꯨꯔꯒꯦꯅ ꯇꯧꯕꯅꯤ꯫ ꯏꯃꯥꯅꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ꯫ ꯀꯩꯊꯦꯜꯗꯅꯦ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤꯕꯅꯤ꯫ ꯅꯆꯦꯒ ꯇꯧꯔꯒꯅꯦ ꯑꯃꯨꯛꯇꯅꯦ ꯂꯧꯔꯨꯆꯣ ꯆꯠꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯖ ꯀꯣꯟꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ ꯆꯥꯎꯇꯣꯟꯗꯣ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯌꯥꯝ ꯉꯥꯎꯔꯤꯕ ꯀꯣꯛꯅꯣ ꯏꯃꯥ? ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯅꯦ, ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯄꯣꯊꯥꯒꯦ, ꯃꯔꯥꯏꯅ ꯐꯖꯔꯛꯆꯅꯤ꯫
Laizasꯨ wa amata hairamdre manau nupigi manakta laaga haire. Leina, kaithenda imagi pot mayam ama lehoi hai laurusi lao. Imadi kadai laikhraba. Imado mako ngawi haidana masa ngakta changlagane phamungdi hiblaga lehoi. Ibani amta laurusi lao. Hoi ise chase. Asi hairaga makoi ani ado tholagli. Sangoida lairiba manau nupa ado onsilaga hairami. Ibunga imado phamungdi hibawbani. Mako ngawi nasu hayawbani. Nang imagi manakta changlaga leiramuko. Hoi ise. Makoi ani su lagli. Numit adugi numidang wairamni sautondo hawbudi hawale haibabu masa ado ingaw ngawri adubo laithongna wakhalda khalli tumba khara henjin khraba male ingaw ngawri di isase ngayang leiraga fajarakani khanduna adubo leithokli adubo masigi makha taba sautongi phibamdi asum sathiragli kaisu leitaba potta isauda sauba isau yamna langba masa masuda ngangba matamda ningthi nungaina ngang chaidaba yamna tawragli amukso masa ase gyan tadaba gyan mangba asigumana singba yamna tawri ngasi su sauton lainado onsilaga ngangli nangbu khara nganna hawgalaga thabo inkhangse thuna losinba yadro ha ahing chupa ama kaidawraga leige haibanida ima aina hawali sibo kayam thenglage kaino kayam thengbabo aingonda mu onsilaga nangna hangna ibani ne ha lainado khumba talladuna tuminna lei adubu sautondi ngangba lepti makha asum samtharaga nganglaga leiri isane na tawrisina ne ima ipa ngakta poksile saurak sanglagले haidana mama aina haiba ngangba ase amatta taje aigi sinthakta oina ne khumle karino sautol aigi laibaksibo moi mapa du sune masa lakna phana ngamdaba mayam ase hundoklamlaga ngantan heksidoki masa singse kamaina kamdona yoktono haibegine wakhanga amattane leibanate ngarang numidangdagi yansang du sune onthokna hawkhidre sak sune aidi apet pachagali khanglibani adubu chakto ikal kalladana saibadane yaga che loina narabani lainado mamade yingi mamana hairibu wa mayamado mari makhong amata samnajai sauton ngangba lepte sautona ngangliba adugi marak thatlaga lainana hanglai ima kaino imana ngangli dubo sautondo gyan lagle masanu pide yinglei ha kari haibano kaino ngasaidagi ngangliba mayam dubo mari makhong amata samnajai haiba sautondo phamlambadagi phukhawgalei ngangninglага ngangnindraga tokani mari makhong samnagera samnaroira ngangle hairadine ngangle napa kanana modolei sindorige ha asi hairaga phet lauduna imongda changkhre leina mamagi mataw aduda ingangangna yengduna leiri kaino ne ekhoi ma sibo kuiraga ngawrba kainom tawrine asi hairaga masu thabai ingkhang loisinba yaba loisinkhre kaithendani mauna ha ama changsilaga ise fadigom sibo mapul ani da laujage sauton tadi magi thokpo ama manglaga leiri mataw aduda nupi aduna amuka hangsilai ise ho ise sautondo ikhangkhangna gyan lagle ha ibema kailoge haibano adubro fadigom mapul ani khakda pibiro ha ho asi hairaga gyan men tadana khamen kara yomsilagle magi mataw aduda maunaha aduna amuke hen hairi ise khamel haiba natiye fadigom haibane fadigom sise asi hairaga fadigom ani khak makunna paikhalli ha fadigom haibro ihe aidi ingaw ngawri ne tawrise nupi adusu bifam thokpa paisa ado piramlaga chatkre sautongi mawong aduda kaithenda phamliba mayam aduna ngawrabra asibu hainaribani adubu sautongi phibamdi nongma soksilakle maza masu leiri haiba asum kausilakle nongma ayu amaso sauton kaithenda chattaba aduda lainana hanglubani ima kaidobo yawge ngasidi kaithenda chachisibo kaithen chalaga kaidawi haibano ha kaithen no ngale kaithel numit tare kaithel noina kaithelda so yamna sopise karigino kaino imana haridubo imana nungtigi kaithen chatpado ngasidi chatlaroidra haidana chumna hangbani aidi chatkadabo oiradi ngasaina loisilloidro chaloidabo oibagine ngasai makai phamise
Nangbo aigi mawongse udra haibanida. Namit adusune naha oina soklabrane nangbo. Oh, nungaiteda naha oina namit sokle. Kaisu khalunuda nongmadine soidana nakhoi loina sigedawrabani. Leina mamagi wado asum tari. Ngangline na tawrise amagi mathangda amagi mathangda ama pangangda ngangsili pangpunda punsilaga nganglibani. Ima, kaigino ngasi kaithenda chaloidoise imabu isa nungaitabro. Kaino chaningaktrabagine chatise. Asuk kuina kaithenda challe. Adusu nungtigi nongmata yumse ina khulakbro. Adunane kaithen chalagane kaisu kanararoi haidanane chatloi haidana chatrini. Ngaiko nangna ibu kaithenda asuk yamna chalhaningisina kaigino ha. Aise wahanba yamna pambro nangbo. Amu masama tomta mathaba aduda phuraga haire. Imai pema. Ek poksaba mama aibu kaithenda chalaga asuk yamna wahaningba macha sibu aphaba machara sibo kamai tawni aidi. Sautondo amu kappa hawragle. Kaino noina ngasai makai tawriba sibo. Noibu poksabagi mahiro ngasi aingonda asomna noina tawriba sibo. Oh, moi babu nasa singi matause aibu kari oira sige. Nangna hundoklamba nasa singse ngasidi chaure sang. Mama aigi awabasu amatta khangje. Oh, moi babu. Lainado mamagi matawado karino khangje. Ima, nang kaidawrage? Handang marakse laiga unarabu nangbo. Kaino lai unaba haibadu nangmo ha. Tulasibong asisune lai thangmai thandriba maline. Aibu noida lai thangmai thaluana haidana nungtigi haiba natro. Noina aigi wase asuk yamna tardriba sibu karigino ne ha karigino. Tanja aduda laijado lai thangmai thanbegi thoklei. Lainadi imungda changkhre. Mamagi mo mato asida maha mathamoy ado nungaiche. Laija lai thangmai thanba loiraduna mangonda lairiba mamado onsilaga hanglei. Ima, kaigino hauji amu kablibaduna ha aibo nangi nanaw nupi asina aibo kaithendane chatlaga yamna thabak suhaningi amtane nganglu chalo nangi nanaw nupi ase laijado sora sangba ma hondoklaga imungda changkhre sauton kaithenga chatni khangkhidre imung manungi awat apa amata yengje kappa lawba magi thokpa pangangda ngangba amuksu mana haiba wat tabide haina amukappa tasengna makhoi machin manaw ani adudi mama senabada awaba ama oire imung adubu honagadra mamagi mawong asibu senagadra tasengna ware laijadi karisu haidana pumna makhangli adubu laina adudi ngamje mamagi mawong aduda sauningladuna ayuk aduda mamaga khatnari imabu kaidawre haibano imungisu kari amata khandre Nomata kari watli kari chari haidana yengsinbasu yengsinre. Imana kaithen chatpasu chatre. Nate kaino haibanida. Is nang mangairi he. Imungi awaba khanglise. Isa chaurabanina mama aingodagane khudombinaga thillaga takpa hawrabaneba. Adugi nati ima aina haise. Kitang wakhan khanbiyu haibane. Nangna haisidi aibu wakhan khanthade sinine. Ai wakhan khande sineba. Tanja aduda laijana oina manaw nupida nganglei. Laina to yare kaidawrage nangbo. Nangi loisengadaba thabodo adum loisilo. Chautona. Aise noi mayamga manaragane aibune tongana tahalinine ha. Noi ko noi aina ne kaidawrage yengo. Asi hairaga susut kaplaga imungda changkhre. Makhoiso magi mathau tawraga laikhre. Sautondi wakhan ngawre. Aduna imungdagi mapanda amu tholaklaga thongalomda susut kaplaga thokre. Sauton chatkhiba ado makhoi kana amatana uhaude. Ngaihaki matung makhoina sauton bu thirakpa matamdadi sauton thiba phangdre. Thabak chatlamni haina khanduna leinare. Ise chak loire. Imado hanjilaktribro. Lainana hanglakpani. Kaino haisibo. Ima hanjilaktribro hojik phoba. Kaino aina chakhumda leiraga. As Aidiba kanagida mok laikhraba jano khangdeba nangne chak to thiramo ai aswai phobodane yenglukige asi hairamlaga laija tholakle aduga yum amada changi imabo akhoi maga lakpa ubro udine ibema somdadi laktine amada muk changi inama akhoi mado somdaga lakpa ubro laija somdadi laktine kadaida chatkani hairomge khangdi kaisu hairamdabida yumdagi thokrine Laija laikai aduda mama bu thiri
ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯇ꯭ꯔꯦ꯫ ꯃꯔꯛꯇꯨꯗ ꯍꯥꯏꯔꯛꯏ, ꯉꯁꯥꯏ ꯑꯌꯨꯛ ꯑꯩꯅ ꯊꯦꯡꯅꯔꯝꯕꯗꯗꯤ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯈꯨꯜ ꯑꯁꯣꯝꯗꯅꯦ ꯆꯠꯈꯤꯕ ꯎꯏ꯫ ꯑꯩꯅ ꯀꯩꯗꯧꯔꯒꯦꯅ ꯍꯪꯂꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯑꯃꯅꯦ ꯁꯨꯠ ꯁꯨꯠ ꯇꯧꯔꯒ ꯀꯞꯂꯒ ꯆꯠꯈꯤꯕꯅꯤ꯫ ꯂꯥꯏꯖꯥꯗꯣ ꯃꯀꯣꯛ ꯄꯥꯏꯔꯤ꯫ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯂꯩꯅꯥ, ꯏꯃꯥꯗꯣ ꯂꯩꯇꯦꯅꯦ꯫ ꯏꯃꯥꯕꯣꯛꯅꯅꯦ ꯀꯞꯂꯒ ꯑꯁꯣꯝꯒꯤ ꯈꯨꯜꯂꯣꯝꯗ ꯆꯠꯈꯤꯑꯅ ꯍꯥꯏꯌꯦ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯀꯔꯝꯕ ꯈꯨꯟꯗꯅꯣ? ꯑꯁꯣꯝꯗꯅꯦ꯫ ꯆꯥꯛꯀꯅꯦ ꯂꯥꯏꯔꯤ, ꯏꯕꯥꯅꯤ ꯑꯝꯇꯅꯦ ꯆꯠꯂꯨꯁꯤ ꯂꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯂꯥꯛꯂꯦ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯉꯤ ꯍꯥꯏꯗ꯭ꯔꯦ꯫ ꯆꯠꯈꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯁꯨ ꯌꯧꯔꯦ, ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯣꯝꯗꯒꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯗꯤ ꯄꯥꯈꯠꯂꯦ꯫ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯃꯥꯕꯨ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯆꯥꯎꯇꯣꯟꯕꯨ ꯊꯤꯅꯔꯦ꯫ ꯈꯨꯟ ꯄꯨꯝꯕ ꯊꯤꯔꯦ, ꯐꯪꯗ꯭ꯔꯦ꯫ ꯆꯤꯡꯂꯣꯝꯗ ꯆꯠꯄꯔꯥ ꯌꯦꯡꯁꯤ ꯍꯥꯏꯗꯅ ꯀꯥꯈꯠꯂꯛꯄꯗ ꯎꯈꯣꯡ ꯑꯃꯒꯤ ꯃꯈꯥꯗ ꯆꯥꯎꯇꯣꯟꯗꯣ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯋꯥꯟꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯎꯇꯣꯟꯕꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯃꯌꯥꯝꯗꯣ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯑꯍꯥꯏ, ꯑꯃꯥꯏꯕꯗꯣ ꯑꯃꯨꯛꯇ ꯀꯧꯔꯛꯎꯅꯦ ꯅꯣꯏꯕꯣ꯫ ꯂꯥꯏꯖ ꯑꯃꯗꯤ ꯂꯩꯅꯥꯗꯤ ꯃꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯞꯂꯦ꯫ ꯄꯥꯔꯤꯁꯨ ꯀꯞꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯌꯦꯡꯕꯗꯒꯤ ꯆꯥꯎꯇꯣꯟ ꯒ꯭ꯌꯥꯟꯗꯤ ꯂꯥꯛꯂꯦ꯫ ꯆꯥꯎꯇꯣꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯕ ꯇꯨꯡꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯪꯂꯛꯏ, ꯀꯔꯤ? ꯃꯥꯒꯤ ꯃꯃꯤꯡꯗꯨꯕꯣ ꯆꯥꯎꯇꯣꯜ ꯍꯥꯏꯕ? ꯆꯥꯎꯇꯣꯜ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯅꯦ? ꯅꯪꯒꯤꯅꯦ ꯌꯨꯝꯒꯁꯨ ꯃꯐꯝ ꯑꯁꯤꯒ ꯌꯥꯝꯅ ꯂꯥꯞꯅꯔꯤ꯫ ꯈꯨꯔꯥ, ꯑꯩꯁꯦ ꯏꯆꯥꯁꯤꯡꯅ ꯑꯩꯒꯤ ꯋꯥ ꯇꯥꯕꯤꯗꯕꯗꯒꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯗꯨꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯩꯁꯨ ꯆꯠꯅ ꯒ꯭ꯌꯥꯟ ꯑꯗꯨꯝ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯌꯥꯝꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯂꯣ, ꯑꯗꯨꯒ ꯍꯌꯦꯡꯁꯦ ꯅꯪ ꯅꯆꯥꯁꯤꯡꯒ ꯄꯨꯔꯒ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯎꯀꯣ꯫ ꯑꯩꯒꯤ ꯌꯨꯝꯗꯤꯅꯦ ꯌꯥꯝꯅ ꯂꯥꯞꯇꯦ꯫ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤꯅꯦ ꯊꯣꯡꯒꯥꯟ ꯈꯔ ꯆꯠꯂꯒ ꯂꯩꯕꯅꯤ꯫ ꯈꯨꯔꯥ ꯇꯣꯝꯕꯒꯤꯅꯦ ꯌꯨꯝ ꯍꯥꯏꯌꯨ, ꯑꯗꯨꯃꯛ ꯈꯪꯒꯅꯤ꯫ ꯏꯆꯦ, ꯏꯃꯨꯡꯁꯤꯗꯤꯅꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦꯗꯅ꯫ ꯑꯗꯨꯅꯅꯤ꯫ ꯑꯗꯨꯝ ꯇꯧꯔꯕꯗꯤꯅꯦ ꯌꯨꯝ ꯄꯥꯟꯕ ꯉꯝꯂꯔꯣꯏꯗꯣ꯫ ꯅꯪꯗꯤ ꯉꯥꯎꯒꯗꯕ ꯈꯖꯤꯛꯇꯒꯤ ꯉꯥꯏꯔꯒ ꯂꯩꯔꯝꯃꯦꯗꯅ꯫ ꯑꯃꯥꯏꯕꯗꯨꯁꯨ ꯍꯥꯏꯕ ꯌꯥꯕ ꯋꯥ ꯈꯔ ꯍꯥꯏꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯃꯔꯛ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯤ ꯌꯥꯎꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯃꯨꯛ ꯍꯟꯅ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯆꯥꯎꯇꯣꯟꯕꯨ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯅꯅꯕ ꯍꯥꯏꯔꯤ꯫ ꯆꯥꯎꯇꯣꯟꯅ ꯌꯥꯗꯦ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤ ꯑꯅꯤꯅ ꯅꯝꯗꯨꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯀꯩꯅꯣ? ꯑꯩꯕꯨ ꯑꯉꯥꯎꯕꯒꯤ ꯃꯑꯣꯡꯗ ꯅꯈꯣꯏꯅ ꯐꯥꯔꯤꯁꯦ? ꯑꯩꯁꯦ ꯆꯠꯅꯤꯡꯗꯦ ꯍꯥꯏꯕꯅꯦ꯫ ꯏꯃꯥ ꯌꯦꯡꯒꯦ ꯍꯥꯏꯕ ꯅꯠꯇꯤꯌꯦ, ꯑꯩꯈꯣꯏ ꯌꯦꯡꯒꯦ ꯍꯥꯏꯕꯅꯤ꯫ ꯅꯣꯏꯒꯤ ꯌꯦꯡꯐꯝ ꯊꯣꯛꯄꯗꯣ ꯑꯗꯨꯝ ꯌꯦꯡꯂꯨꯆꯣ, ꯑꯩꯉꯣꯟꯗ ꯍꯧꯕꯤꯔꯛꯑꯅꯨ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯟ ꯈꯔꯁꯨ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯎꯇꯣꯟꯗ ꯊꯦꯝꯕꯗꯒꯤ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯊꯤꯟꯗꯨꯅ ꯂꯥꯛꯂꯦ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯐꯖꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ, ꯁꯤꯗꯤ ꯃꯤ ꯑꯃꯒꯤ ꯄꯣꯠꯅꯤꯅꯦ, ꯑꯉꯥꯡꯁꯥ꯫ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄꯒꯤ ꯋꯥ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯍꯟꯕꯤ ꯑꯗꯨ ꯄꯣꯠ ꯊꯥꯔꯛꯄꯅꯤ ꯍꯥꯏꯕꯁꯦ ꯂꯩꯀꯥꯏ ꯃꯤꯅ ꯈꯪꯂꯦ꯫ ꯂꯩꯀꯥꯏ ꯃꯌꯥꯝꯗꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯇꯨꯅ ꯊꯥꯔꯛꯏꯕ ꯄꯣꯠꯁꯤꯡ ꯑꯗꯣ ꯄꯥꯟꯗꯅꯕ ꯃꯑꯣꯡꯗ ꯉꯥꯛꯊꯣꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯃꯌꯥꯝꯅ ꯑꯃꯥꯏꯕ ꯑꯗꯨꯒ ꯇꯧꯗꯨꯅ ꯁꯅꯥꯍꯟꯕꯤ ꯂꯥꯏ ꯈꯨꯔꯨꯝꯃꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯐꯥꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯥꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯀꯟꯅ ꯈꯨꯔꯨꯝꯃꯤ꯫ ꯃꯄꯥꯟꯗꯒꯤ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯂꯥꯡꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯏ꯫ ꯏꯃꯥꯕꯣ, ꯁꯅꯥꯍꯟꯕꯤ, ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨ꯫ ꯁꯅꯥꯍꯟꯕꯤ, ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕꯅꯤꯅꯦ꯫ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯍꯟꯕꯤꯗꯤ ꯄꯥꯈꯠꯂꯤ꯫ ꯃꯥꯅ ꯇꯧꯔꯝꯂꯤꯕ ꯊꯕꯛ ꯑꯗꯣ ꯐꯠ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯄꯥꯟꯂꯣꯝꯗꯒꯤ ꯍꯥꯏꯔꯤꯕꯗꯨ ꯇꯥꯏ꯫ ꯅꯨꯄꯥ ꯃꯆꯥ, ꯊꯣꯡꯁꯦ ꯐꯛꯀꯥꯏꯌꯨ꯫ ꯂꯩꯔꯤꯕ ꯅꯍꯥ ꯈꯔ ꯑꯗꯨꯅ ꯊꯣꯡ ꯑꯗꯨ ꯐꯛꯀꯥꯏꯔꯦ꯫ ꯑꯆꯦꯠꯄ ꯊꯣꯡ ꯑꯣꯏꯗꯕ ꯃꯔꯝꯅ ꯀꯨꯏꯅ ꯆꯪꯗꯦ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯅꯥꯍꯟꯕꯤꯅ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝꯅ ꯐꯥꯔꯦ꯫ ꯃꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯕꯨ ꯋꯥꯔꯛꯂꯝꯃꯤ꯫ ꯁꯅꯥꯍꯟꯕꯤꯗꯨ ꯀꯅꯥ ꯂꯩꯖꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯇꯨꯡ ꯑꯃꯨꯛ ꯇꯧꯔꯛꯂꯕꯗꯤ ꯀꯌా ꯐꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡ ꯁꯅꯥꯍꯟꯕꯤ ꯃꯤꯒꯤ ꯃꯌꯨꯝꯗ ꯄꯣꯠ ꯍꯥꯏꯕ ꯑꯁꯦ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯅ ꯃꯥꯒꯤ ꯂꯥꯏ ꯇꯤꯟꯒꯤ ꯊꯧꯔꯝꯁꯤꯡ ꯑꯗꯣ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒ ꯂꯩꯀꯥꯏ ꯑꯗꯣ ꯊꯥꯗꯣꯛꯂꯒ ꯃꯁꯥ ꯃꯇꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯆꯥꯎꯇꯣꯜ ꯑꯗꯣ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ꯫ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫